ngasi phongkhiba tongan manipuri siphongsingdagi amasum thokhiba thawdo wathoksingdagi maruoibe I pausing khongusaraga manipur top channel gi maikedi myamna thamjagi ahanbada huyelan pawra phoma pawkhra agriculture loisangda high court ki order tha ahum gi manungda lawmi singda machinery amasum equipment sing lainaba senthang pigadabani law ubana mapungmaiba sinpham oiriba manipur gi lawmi singi da law singu loisangna sako thorangi thabak sing paikhatle hairagasu lawmi singna matam sana paikhaliba thabak sing adugi kanaba phangandabagi thawdo hehek tholakpadagi lawmi khrana agriculture loisangda submission on agricultural mechanism SMAM scheme gi makhara lawmi singi mathau taba machinery equipment singi manungda power tiller tractor amasum Rotavector singba lainanabagi senthang pinanaba lawmi beneficiary sing khangalabasu pifam thokpa machinery equipment sing asi lainabagi senthang pibidre haiduna High Court of Manipur wakalakpadagi kotna lawmi singi dama gengladuna pikhiba singthane oiraba judgment amasum order amada tha ahumgi manungda beneficiary sing oinabagi dama khangalaba lawmi singi maraktagi achumba asingbu lawmi sing khandoktuna pifam thoklibi scheme asigi senthang sing pinanaba law singu loisangda khankhre High Court of Manipur na lawmi singi asumbu wakataraba matungna makhoi dama gengladuna pikhiba judgment amasum order adu mamang thagi taraga humdoida court asida lerambadagi haujingna transfer tokraba justice lununsukum Zamir gi bench na pirambani court na pikhiba order aduna law singu loisangi makok thongba official singda khangalibu wafamdi agriculture loisangi SMAM scheme 2017 to 2018 ga mari lainana wakalakliba petitioner singasi farmer amasum cultivator singakani petitioner singasina SMAM scheme 2017 to 2018 gi makada makhoigi mathau taba tractor power tiller amasum rotavector singba machinery equipment sing lainabagi sentang pibinaba apply tawkhibane haibisini lawmi singi maikedi scheme sigi matang na makhoigi machinery equipment sing lainabagi sentang gi tama apply torakpadagi hairiba kumja english singani gi taraga tretagi na taraga nipan gi scheme sigi makada district ki oina khangalaba beneficiary singi list ama law singu loisangna phongdokhi hairiba list aduda case asibu file torakpada yauriba petitioner kharasu beneficiary singi list aduda yauri adubo petitioner singna mayuknariba makhoigi maming sing scheme sigi kumja english singani gi taraga tretagi na taraga nipan gi beneficiary singi list yaurabasu hauju phawda makhoigi mathau tariba machinery equipment singasi lainabagi pifam tokpa senthang sing pibidre haibasini haina pausna makhatana phongdorakli tentakna thamjaramge makasa tharak foina to papawamana phaminabada yaudaba lai pukhiba sing lakadabani ukhal khuraigi leninthau puthiba harawbagi Lai Lam thokpada Touheidaba mawongda laibu leibak thamduna chathakhiba thawong adugi lai pukhiba singna ukalga phaminabada yahodaba sing ukalgi loisangda laktuna wakhal taminagadabani haina umang lai kanmalupki convener mutum manitona phongdorakli ngasi ukalgi thawmi singna lainingthau puthibagi laibungda committee ga phaminaduna dolai pukhiba singa wari sanakre Touheidaba kya lai gi tharomda tawksilaga laibu leibak thamba haibasi Touheidaba thabakni mayai kaba chinjak sizinaraga lai pubagi satnabina lana uhalakpa haibasi Touheidi haiba khangan basangi hairi thawdo dugi matangda amaibinasu laipau piduna ngakpina ba haijabadagi sareng angauba madi phi angauba phi bum lai da katuna langjakhiba sing kokpina basu nijakhre hairi hana pausna phongdorakli Atopa pawamadana BJP gi MLA amana Agnipat scheme gi mayokta protest tawriba singbu jihadi singa sangdam nakhre Agnipat scheme gi mayokta protest tawriba sing jihadi sing ni haina Bihar gi BJP MLA Haribhusan Thakur nani thokaba numita phongdokre mano government ki anoba recruitment scheme sigi mayokta chathariba protesting adu maraibak ningbaga mari amata lainadi haina sa phongdokhi Thakur Naiki Madudi Agnipat scheme gi mayokta protest tawriba sing adu jihadi singni natragana makhoi masagi khudong saba thiba miyoi singni leba sibu thangai singna thagol dawba pama singni scheme asi haudorakpada yamna haraunai masi thabaki wafum nate taigom suk leba ku thagol dawbagi wafamni leba ki damakta miyamna makhoi gi punsi ka thok mathok tai madubuni district ki BJP MLA sina makhatana phongdokhibada masi defense force asida privilege amasum luxury pamba miyoi singi thabak nati haibisi ehakna khangan ba pami mangna BA course tamba oirabadi university kharadadi session thin thabana maram oiduna degree phangwada sahi taruk sangani
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯆꯍꯤ 3 ꯂꯩꯕꯥꯛꯄꯨ ꯊꯧꯒꯜ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯣꯂꯣꯞ ꯐꯪꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯐꯟꯁꯤꯡꯁꯨ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯇꯩ ꯁꯦꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯗꯁꯨ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏ ꯊꯧꯔꯥꯡ ꯇꯧꯗꯅ ꯑꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯛ ꯆꯥꯎꯅ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯠꯂꯥꯏ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯀꯤꯕ ꯆꯥꯎꯅ ꯄꯤꯔꯤ ꯂꯣꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯀꯤꯕ ꯆꯥꯎꯅ ꯄꯤꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯪꯁꯠ ꯚवन ꯑꯣꯐꯤꯁꯇ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯈꯤꯕ ꯅꯧꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯀꯅꯥꯗꯤꯌꯟ ꯍꯥꯏ ꯀꯃꯤꯁꯅꯔ ꯂꯤꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯁꯤꯅꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯃꯤꯂꯤꯌꯟ 1.1 ꯍꯦꯟꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯀꯣꯛꯇꯅ ꯂꯩꯒꯗꯕ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯔꯣꯍꯤꯡꯒ꯭ꯌꯥ ꯀꯌꯥ ꯈꯨꯠꯂꯥꯏ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯨꯄꯤ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯆꯦꯟꯅꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯔꯣꯍꯤꯡꯒ꯭ꯌꯥ ꯂꯥꯈ 1 ꯕꯁꯟꯆꯥꯔ ꯏꯊꯠꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯦꯜꯇꯔ ꯄꯤꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯍꯦꯟꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯐꯪꯂꯤ ꯎꯅꯕꯗꯨꯗ ꯀꯅꯥꯗꯤꯌꯟ ꯍꯥꯏ ꯀꯃꯤꯁꯅꯔꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯗꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯁꯧꯒꯠꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅ ꯁꯤꯔꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯒꯤꯗꯃꯛ ꯑꯍꯦꯟꯕ ꯐꯟ ꯑꯃ ꯁꯦꯝꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯡꯁꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯤꯗ꯭ꯔꯕꯗꯤ ꯌꯨꯀ꯭ꯔꯦꯟꯅ ꯕꯦꯜꯆꯥ ꯄꯥꯏꯗꯨꯅ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯨꯀ꯭ꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯒ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯈꯨꯠꯂꯥꯏ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯡꯁꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ ꯁꯤꯕꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯗꯤꯃꯤꯇ꯭ꯔꯤ ꯀꯨꯂꯦꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯐꯔꯦ ꯑꯩꯈꯣꯏꯅ ꯕꯦꯜꯆꯥ ꯄꯥꯏꯗꯨꯅ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯆꯪꯕꯒꯤ ꯂꯥꯟꯅꯤ ꯍꯥꯏꯅ ꯀꯣꯂꯦꯕꯥꯅ ꯖꯔꯃꯟ ꯄꯕ꯭ꯂꯤꯛ ꯕ꯭ꯔꯣꯗꯀꯥꯁꯇꯔ ARDꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯐꯣꯡꯗꯣꯛꯈꯤ ꯌꯥꯝꯅ ꯊꯨꯅ ꯈꯨꯠꯂꯥꯏ ꯐꯪꯂꯤꯕ ꯃꯈꯩ ꯃꯗꯨ ꯊꯨꯅ ꯊꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯨꯠꯂꯥꯏ ꯌꯧꯔꯛꯄꯗ ꯊꯦꯡꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯑꯗꯨꯃꯛ ꯊꯥꯒꯠꯀꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯡ ꯇꯥꯛꯄꯗꯤ ꯊꯣꯛꯄꯅ ꯍꯥꯟꯈꯤꯒꯅꯤ ꯃꯗꯨ ꯐꯥꯎꯕꯗ ꯃꯤ ꯌꯥꯝꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯀꯣꯂꯦꯕꯥꯅ ꯋꯥꯐꯝꯁꯤ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯣ ꯑꯗꯨꯒꯤ ꯒꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯔꯣꯄꯤꯌꯟ ꯀꯃꯤꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯎꯔꯁꯨꯂꯥ ꯕꯣꯟꯗꯦꯔ ꯂꯦꯌꯦꯟ ꯑꯃꯁꯨꯡ ꯖꯔꯃꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯣꯟꯕꯥꯁꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯥꯔꯇꯤꯂꯔꯤꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯥꯔꯇꯤꯂꯔꯤ ꯑꯃ ꯂꯩꯕꯗ ꯔꯁꯤꯌꯥꯒꯤ 5 ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯂꯦꯕꯥꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯄ ꯋꯥꯐꯝꯁꯤꯡꯅꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡ ꯃꯥꯟꯅꯗꯕ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯂꯥꯟꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯔꯀꯥꯔꯅ ꯔꯁꯤꯌꯥꯗ ꯂꯝ ꯈꯔ ꯄꯤꯊꯣꯛꯇꯨꯅ ꯏꯪꯊꯕ ꯄꯨꯔꯛꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯨꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯅ ꯊꯥꯖꯔꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯀꯣꯂꯦꯕꯥꯅ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯁꯦꯟꯇꯔꯅ ꯍꯧꯗꯣꯛꯈꯤꯕ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄ ꯇꯧꯔꯣꯏ ꯃꯣꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯀꯌꯥ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯄ ꯃꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯑꯃꯗꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯕꯦꯡꯒꯂꯨꯔꯨꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯔꯛꯂꯤꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯃꯥꯏꯜꯁ꯭ꯇꯣꯟ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯁꯣꯏꯗꯅ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯍꯟꯗꯛ ꯅꯧꯅ ꯂꯧꯊꯣꯛꯈꯤꯕ ꯑꯒꯅꯤꯄꯠ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯁ꯭ꯀꯤꯝ ꯑꯁꯤꯗ आर्म फोर्सेसता नहा ओइरिबा लमदम सिगी मियाम थबक लौगदोरी मसिदा प्राइम मिनिस्टर ने स्कीम सिगी मयक प्रोटेस्ट तौरिबी स्टेट सिंगी ममिंग दी पंदना फोंदोखिबदा सेंटरना लौखिबा फिरेप अमदी लौथोखिबी स्कीम असि अमुक हना हंदोपा तौरोय हायना यामना मयक सिंगना मियामना खंगखि मैम थमखी हौजिक ओइनदी मैम पाउस मतंग से लुसिनजरगे मस मैम पुना अनवा अपडेट ngamiनसी एंड थैंक यू